Hello, good morning everyone. Nasai ay pong marito ho pa niya. Hajik pong mga chale. Hajik pong mga doon film niya. Kaya gym chat pa ready or yung chale sa mo. Aja eso un partido Masih koida ay nga sa ierte may life to number pa niya nga sila all of sudden tayo ngolak sa le koida laki de ado tayo ngolak pwede ngay nga sila koida ko di adum pwede ko yo tayo mo koida di mo ta sa ni pwede ko ke ka ado samda ba ko yo tayo som jelle ko adum le sen mani na hang de bu na bu nga sila laksa de sin sa ke na ko shala la la mo ne ko le kai pam di le kai hai dai no ko me kai sen le ma sila Ada cakap dunia, saya dari sebelum sudah ibu ni macam saya memben dia, yang saya ada. Anak muda tu, nam dah ham dia tu habis jangan berada ada sebab benda lain cakap ham dia. Tengok ke ikut dah jadi tengok nak kaya tu nak nasi, pam jadi sang jadi ni. Aji ni kaya pam jadi nanti capsule. Ada dia noi dia, wah ini dah. Tahu tu. Ada noi dia tu kan. Ada aja, sahaja kita tu pay. Natabida kang cak kita sahaja betul ada ni noi dia sih. Ada nak saya mau saya, ada sahaja jual je bukan, ada cak yang handari henjang tadi yang cak kita suka je bah, cak tadi suka tang, hebat cak si apa dia ada tu macam tang warna tu itu na, henjang ni kita mesti betul je, betul kita tu kita nak kalau ada cak siapa je yang dia tu henjang ni yang saya, tu cak yang saya. Mana rice portion je, bukan carbohydrate portion kan handal kan saya mana mesti nggak protein dia, orang itu, apa ni hendak yang cuma tu ni, nak cakap dia carb yang cakap tak ada. Itu di mana ni, pokai je. Ada ni, tengok saya itu kubur dia, kita semua tu, semuanya tu tiga tak ada lagi hebat. Dah tu nanti je, apa lagi, hamadi sana pergi, ayah nak berjalan le, tahu apa lagi, miang apa lagi, lepas kita sebab ni tahu ni, ada sebab ni tahu je, apa lagi. Mi dengan lagi matau tahu ni bani kuah, ada mi kan matau tahu ni bani, ada tu kan mi amna, apa ini konjen je tak bernongai, ada mi am ni juga, apa pun ni je pedal ni bani ba, tu na asal lagi, hari ni doktor tu oleh ada juga singgah juga bani na, ada nak lagi mi kita kau beri ada, ada saya nak jatah tu, ada mi am ni state, ada medam hari ni mesti thom sebab ada mi am pun memang nak pergi. Apa ini saya nak pergi, memang kenapa macam ni? Apa ini doktor wahai tu, ada ini medam wahai tu,
ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯧꯕꯤꯌꯨꯅ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯦ ꯀꯥꯏꯗ ꯄꯨꯔꯤꯅꯣꯕ ꯑꯩꯁꯦ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜ ꯆꯤꯡ ꯂꯩꯀꯥꯏ ꯍꯦꯜꯊ ꯑꯦꯟ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔꯗ ꯄꯨꯔꯤ ꯑꯗꯨꯗꯤ ꯀꯩꯗ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯟꯅ ꯗꯤꯁꯄꯦꯟꯁꯔꯤ ꯑꯣꯏꯔꯝꯃꯦ ꯗꯤꯁꯄꯦꯟꯁꯔꯤ ꯍꯧꯖꯤꯛ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯣꯟꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯔꯤ ꯑꯗꯣ ꯇꯥꯏꯉꯣꯁꯨ ꯂꯥꯛꯑꯣ ꯂꯥꯛꯀꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯕꯨ ꯅꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯒꯤꯇꯥꯔꯥꯅꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯃꯤꯡꯒꯤ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯆꯤꯡ ꯂꯩꯀꯥꯏꯅꯤ ꯍꯥꯏꯗꯅ ꯍꯣꯃꯤꯑꯣꯄꯦꯊꯤꯛ ꯗꯤꯁꯄꯦꯟꯁꯔꯤꯅ ꯂꯩꯌꯦꯕꯀꯣ ꯍꯥꯟꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯆꯤꯡ ꯂꯩꯀꯥꯏꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯦꯜꯊ ꯑꯦꯟ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯣꯜꯂꯦꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯖꯩ ꯑꯩꯈꯣꯏ ꯅꯥꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯤꯑꯣꯏꯕꯗꯤ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯛ ꯂꯥꯏꯍꯧꯅꯤ ꯈꯪꯗꯦ ꯑꯃꯅ ꯈꯪꯗꯦ ꯀꯝꯄꯜꯁꯔꯤ ꯁꯣꯏ ꯅꯥꯗꯣꯏꯅꯤ ꯑꯗꯨꯅ ꯅꯥꯕꯨ ꯅꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯗꯣꯛꯇꯔꯁꯨ ꯊꯦꯡꯅꯖꯕ ꯗꯣꯛꯇꯔꯁꯨ ꯈꯪꯅꯖꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯗꯣꯏꯅꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯂꯥꯏꯌꯦꯡꯈꯤ ꯇꯥꯔꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯤꯡꯉꯤꯕꯅꯤ ꯁꯤꯔꯝꯗꯕ ꯃꯤꯁꯨ ꯍꯤꯡꯉꯤꯗꯥꯏꯅꯦ ꯇꯥꯏꯉꯣꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯥꯕꯗ ꯉꯁꯥꯏ ꯃꯤ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏ ꯆꯦ ꯃꯣꯏꯅ ꯀꯧꯔꯛꯄꯗꯣ ꯃꯊꯛꯇꯩ ꯇꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯅꯣꯛꯄꯗꯣ ꯍꯥꯟꯅ ꯇꯥꯔꯛꯄ ꯀꯥꯟꯗ ꯇꯥꯏꯉꯣ ꯈꯨꯅꯣꯛꯁꯦ ꯁꯤꯗꯅꯦꯕ ꯉꯥꯎꯔꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨ ꯆꯤꯟꯗꯤ ꯀꯥꯊꯣꯛꯑꯗꯤ ꯑꯗꯨꯝ ꯅꯣꯡꯅꯤ ꯀꯥꯊꯣꯛꯑꯗꯤ ꯑꯗꯨꯝ ꯅꯣꯡꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅꯦ ꯑꯗꯣ ꯇꯥꯏꯉꯣꯒꯤ ꯒꯨꯟꯗꯦꯕ ꯑꯗꯨꯅꯦ ꯏꯁꯣꯔꯅ ꯄꯤꯔꯛꯏꯅꯦ ꯗꯣꯛꯇꯔꯒꯤꯅꯦ ꯁꯦ ꯑꯃꯅ ꯀꯥꯟꯗꯔꯤꯗꯅ ꯑꯗꯨ ꯗꯣꯛꯇꯔ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯈꯛꯇꯅꯤꯗ ꯑꯍꯥꯟꯕ ꯈꯛꯇꯅꯤꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯀꯦꯀꯣ ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯇꯥꯏꯉꯣꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯇꯥꯏꯉꯣ ꯂꯥꯛꯑꯝꯗꯥꯏ ꯑꯩꯁꯦ ꯆꯅꯥ ꯑꯃꯨꯛ ꯆꯠꯂꯨꯗ ꯍꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯅꯥꯎꯗ ꯇꯧꯔꯤꯁꯤꯗꯤ ꯉꯁꯥꯏꯗꯤ ꯍꯥꯏꯗꯤ ꯆꯅꯥ ꯃꯈꯣꯡ ꯄꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯟꯈ꯭ꯔꯦꯕ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯁꯤꯁꯤꯒꯤꯗ ꯑꯩꯅ ꯁꯝ ꯉꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯥꯔꯛꯄꯗ ꯁꯤꯁꯦ ꯄꯦꯟꯗꯕꯅꯦꯕ ꯑꯗꯨꯒ ꯏꯁꯩꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯕꯦꯝꯃꯁꯦ ꯎꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯔꯛꯑꯕꯅꯦꯕ ꯈꯪꯅꯗ꯭ꯔꯤꯉꯩꯗꯒꯤ ꯈꯪꯅꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯅꯤꯡꯕꯗꯣ ꯄꯣꯛꯑꯦꯕ ꯏꯁꯩꯁꯦ ꯍꯥꯏꯕꯗꯤ ꯑꯗꯩ ꯃꯤꯁꯦ ꯎꯔꯒꯅ ꯍꯥꯏꯗꯤ ꯏꯁꯇꯦꯖꯗ ꯁꯛꯈꯤꯕ ꯗꯥꯏꯔꯦꯛ ꯎꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯄꯣꯛꯑꯦꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯁꯩ ꯑꯩꯈꯣꯏ ꯁꯛꯐꯝ ꯈꯨꯗꯤꯡꯒꯤ ꯄꯨꯟꯕꯗꯅꯦ ꯑꯩꯅ ꯑꯗꯨ ꯁꯛꯑꯣ ꯂꯩꯗꯅ ꯁꯛꯀꯦ ꯇꯥꯏꯉꯣ ꯊꯦꯡꯅꯕꯨꯗꯤ ꯁꯛꯑꯔꯣꯏ ꯉꯁꯤ ꯁꯛꯑꯣꯏꯗ꯭ꯔꯣ ꯉꯁꯤ ꯁꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯛꯀꯅꯤꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯔ ꯂꯩꯔꯤꯕꯀꯣ ꯉꯁꯥꯏ ꯃꯦꯁꯦꯖ ꯊꯥꯔꯝꯕꯅꯦꯕ ꯆꯦꯗꯨ ꯁꯥꯏꯗ ꯁꯛꯂꯛꯎꯀꯣꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯏꯁꯩ ꯑꯣꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯏꯁꯩꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯔꯤꯍꯔꯁꯦꯜ ꯃꯐꯝ ꯌꯧꯖꯔꯦ ꯇꯣꯝꯕ ꯁꯤꯝꯂꯦꯟ ꯍꯣꯏꯗꯅꯦ ꯔꯤꯍꯔꯁꯦꯜꯁꯦ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯇꯧꯅꯤ ꯊꯦꯡꯕꯁꯤꯗ ꯑꯗꯣ ꯃꯁꯛꯇꯪ ꯎꯔꯒꯦꯅ ꯆꯪꯉꯛꯑꯦ ꯑꯗ ꯍꯥꯏꯐꯦꯠꯇꯪ ꯔꯤꯍꯔꯁꯦꯜ ꯇꯧꯕꯒꯤꯗꯣ ꯎꯠꯆꯔꯛꯏꯀꯣ ꯃꯌꯥꯝꯗ ꯌꯦꯡꯃꯤꯟꯅꯔꯁꯦ
ꯑꯩꯈꯣꯏ ꯉꯁꯥꯏ ꯔꯤꯍꯔꯁꯦꯜ ꯆꯠꯂꯨꯔꯦꯗꯅ ꯔꯤꯍꯔꯁꯦꯜ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯃꯐꯝꯗ ꯃꯤꯡ ꯆꯟꯖꯜꯂꯨꯔꯦꯕꯀꯣ ꯃꯤꯡ ꯆꯟꯖꯜꯂꯒ ꯃꯣꯏ ꯏꯁꯩ ꯁꯩꯍꯧ ꯇꯧꯒꯗꯣꯏꯒꯤ ꯋꯥꯠꯍꯧꯔꯤꯕ ꯀꯂꯥꯀꯥꯔ ꯁꯤꯡꯒꯔ 9ꯃꯨꯛ ꯂꯩꯍꯧꯔꯦ ꯑꯩꯅ 9 ꯁꯨꯕꯗ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯄꯥꯝꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯥ ꯊꯣꯡꯕ ꯂꯩꯔꯝꯃꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯇꯧꯔꯒ ꯆꯥꯔꯦ ꯍꯥꯎꯔꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯩ ꯃꯐꯝ ꯆꯠꯂꯨꯔꯅꯤ ꯍꯣꯔꯦꯟ ꯏꯁꯩ ꯃꯐꯝꯒꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯇꯧꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯄꯒ ꯄꯨꯛꯁꯦ ꯃꯌꯦꯡ ꯇꯥꯅꯕ ꯑꯩꯈꯣꯏ ꯄꯨꯛ ꯊꯥꯡꯗꯣꯛꯑꯒ ꯀꯅꯥꯅꯣ ꯈ꯭ꯋꯥꯏ ꯀꯪꯉꯦ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯒ꯭ꯂꯤꯁꯦꯔꯥꯏꯗ ꯋꯥꯡꯉꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯣꯟꯂꯤ ꯗꯥꯜ ꯃꯨꯛꯀ ꯀꯩꯅꯣꯒ ꯆꯥꯔꯦ ꯋꯥꯏꯠ ꯔꯥꯏꯁ ꯄꯤꯖꯔꯣ ꯍꯌꯦꯡꯗꯤ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯄꯤꯖꯔꯅꯤ ꯑꯗꯨꯁꯨ ꯑꯣꯜꯂꯒ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯈꯃꯥ ꯌꯥꯎꯅꯤꯡꯉꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯌꯥꯎꯍꯜꯂꯦꯕ ꯃꯥꯁꯦ ꯇ꯭ꯔꯥꯏꯒ꯭ꯂꯤꯁꯦꯔꯥꯏꯗ ꯋꯥꯡꯉꯝꯕꯗꯒꯤ ꯃꯥꯁꯦ ꯍꯥꯔꯠꯁꯦ ꯂꯣꯏ ꯁꯣꯟꯊꯈ꯭ꯔꯦ ꯕꯤꯄꯤꯒ ꯂꯣꯏ ꯂꯣ ꯑꯣꯏꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯏꯁꯩ ꯃꯐꯝ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯦꯀꯣ ꯆꯠꯂꯗꯣꯏꯔꯣ ꯆꯠꯂꯁꯤ ꯁꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯏꯁꯩꯁꯦ ꯗꯥꯁꯥꯡꯒ ꯍꯟꯗꯛ ꯑꯩꯅ ꯅꯧꯅ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯏꯁꯩꯗꯨꯅꯦꯕꯀꯣ ꯏꯁꯩꯁꯦ ꯑꯗ ꯃ꯭ꯌꯨꯖꯤꯛꯁꯨ ꯑꯝꯇ ꯐꯥꯗꯕ ꯑꯗꯩ ꯗꯥꯁꯥꯟꯗ ꯏꯕꯥꯅꯤꯁꯨ ꯐꯥꯗꯕ ꯑꯝꯇ ꯐꯥꯅꯗꯕ ꯑꯗꯨꯝ ꯆꯥꯏ ꯍꯧꯔꯦ ꯏꯁꯩꯁꯨ ꯑꯗꯨꯝ ꯃꯇꯦꯛꯇꯣ ꯑꯗꯨꯝ ꯀꯩꯅꯣ ꯀꯌꯥꯝ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯎꯕꯤꯈ꯭ꯔꯦ ꯃꯇꯦꯛꯇꯣ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯏꯔꯕꯅꯦ ꯑꯗꯨꯝ ꯐꯥꯅꯗꯕꯒꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯣꯏꯗꯣꯔꯤꯕ ꯀꯩꯅꯣ ꯆꯠꯇꯣꯏꯕ ꯑꯦꯄꯜ ꯕꯦꯟ ꯑꯃ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯇꯥꯕ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯗꯣꯏꯅꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯅꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯈꯪꯗꯦ ꯃꯣꯏ ꯂꯥꯁꯇ ꯂꯣꯏ ꯂꯩꯔꯝꯗꯅꯕꯀꯣ ꯂꯣꯏꯔꯝꯃꯒꯗꯤ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯂꯣꯏꯔꯝꯗ꯭ꯔꯒꯗꯤ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯥꯏꯐꯦꯠ ꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯨꯒ ꯁꯥꯡꯗꯤ ꯁꯥꯡꯉꯦꯀꯣ ꯉꯁꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ